Paujada yumpham oiba maru oiba pau khara update tawjari. Sakthong gas ki mamal namit tara mari digi manungta anirak hengat kre. Domestic LPG cylinder amagi mamal lising amaga supna kuntraga taruk dasmik ahum suno yaure. Laibak asida sakthong pada sinaripa domestic LPG cylinder refill tawbagi mamal namit tara mari nida. Anirak hengat tuna lupa lising amaga supna kuntraga taruk dasmik ahum suno yaure. Ngasi na hengkat iba mamalasi lupa kun mangani adu kumamang agas kitara katariata hengkat kiba adu lupa kun mangani. Pawo sina makata na hai anda hengkat liba asina tha asige. Manung da ani subo oina hengkat kibani loina na tha ani ki manung da humlok subo oina hengkat kibani. Hau kiba gas tara katariata kezi 14.2 lumba LPG ki mamalasi hana ki mamal dage. Lupa kun manga hengkat tuna cylinder amada lupa sanipan jangkai mapan dasmik manga pi kibani. Asumne LPG ki mamal asi ngasi amu khana revision tau ki bagalonya LPG ki mamal New Delhi da lupa sanipan marfu gambari dasmik manga yaukre. Yum da sinari ba keji tara mari dasmik ani lumba cylinder asi khak tana tana. Commercial loina sinari ba keji tara gama par lumba cylinder asi ki mamal su hana dage. Lupa humpudra maga hengatuna lupa ising amaga satruk marfudra hum da yaukre. Kolkata ki wena su keji tara mari dasmik ani LPG ki mamal lupa sahapan tara gama toy. Mumbai da sanipan marfu gambari dasmik manga amadit senai da sahapan supna manga yaukre. Laiba gasi goina sakthong gas ki mamalasi tha awgulak pada khuding ki revise tawton lakhi bane. Asumna haukiba tha nipan asigi manung da sakthong gas ki mamalasi lupa sa lisamaga marfudra hengat kre. India da sakthong gas zone bagi mahung asi imung amata laigak na subsidized rate da market ki mamal dage. Hantana sahi amada cylinder taragani thoi fangalle karigumba imung aduna cylinder taragani thoi dage hena. Sinaba darabadi ahenba cylinder sing adu market ki mamal dalahen kadabane. Adaba tha khudegi sakthong gas ki mamal wangkhalakpa asina maram oidun lengak na piramba subsidy ki sanphamase haukiba kumja lising ani kun ki me thadagi lokthokhrabani laibak asege yamna manung anjinba mafum kharagi oina ahenba subsidy khara pi banatana laibak asege oina sakthong gas ki mamal asi sangsat amata manana laire sakthong gas ki mamal asi haukiba sahi tarit ki manung asida sarukani hena hengat khrabane haukiba kumja lising ani taraga manga gi mars thada keji taramari dasmik ani lumba sakthong gas ase somnagi lupa samri tara dasmik manga haktamang oirambane maka tarakpa atopa pau amadana khudam sangdam puthokadabani KKL pauna ke thenda leiriba jama masjid asibo sadar bazar aina ngalingai matamdagi tholambani aribase karambaning thauron gi matamda tholambano abegi khudam sangdam puthokadabani aina kanglaiba kanbalup KKL na phangdoragle hiramasi gi matangda pauna ke thenda leiba KKL gi loisangda pamising unaba amad lupasi ki chief advisor jambem lavana hai pauna kaithel da leiriba jama masjid asibo ngalingai matamda sadar bazar aiduna kauto laklabani aribase karambaning thorol gi matamda tholam libano sadar aibasi arabic lone adoka bazar aibasi jo ekoi irol nate jama masjid ki mamingni aisriba sadar bazar ase kumjali sing amaga sanipan marfutra mothogi mamang de leramba bazar ni aribo wafam mama thorakleba asi khanapam thogi KKL lamdam asi gi puari oina lejaraklaba maming sing semdok sadok kannaba amade semdok sadok pudi kannaba amadi mangkraba maming sing kannaba honariba asi kanagumba political party natrakna makal amadaki politics kamari lainade laidiba sayana basi gi aseng badi puari da takadabane sadar bazar arbo wai asi british na tholam pawaram labadi chapchaba khudam puthora kadabane paumi sing unaba adu da saruk yakiba KKL gi general secretary ngamkhai ngakpor luang na hai pauna kaithel asi lepak amade miyam na jana duna thon kraba puari oherba maming amane kaithel asigi manungda leiriba jama masjid po sadar bazar aina tharambagi matangda viral oikiba video odu jama masjid asigi committee ka khanana bage wakhallon da semjakibani aranba wakhallon da semkibanate tungda pamdaba thodok thoktana pa amati miyamgi pukning phathana ba jama masjid ki mamangda thoklaga tawgebane urea black ta lalon bada state lengak yaure keranje manipur lengak asidagi longmi singna matam chana urea fangani ana thajaningai oidre urea huran pothun to bada lengak yaure lengak na urea gi outbreak te har longmi singna ningthina phanganba longmi singna ningthida phangan pangamre ana sugunu yesigi MLA kangujap ranjana phangdokre sugunu yesigi manung chanpa kaksing khono community hall da pangthokpa kaksing khono COVID-19 task force amadi kaksing khono development committee na kaksing khono lamkhai gi kaksing khono lamkhai dagi kaksing khono phawbagi lambi ki nake ta horiba u pambising gi makong sengdokpa amade volunteer cheng bo ok pagaluna covid ki community isolation center da lairiba inmatching da lemna saklen pijabagi sanpam khosenabagi thorom da MLA
Ranjana hai laumi sinmi apun balop lauksal na Manipur laingak na laumi singda pigada ba yuria singda popi thabiri ba singda pira bra ai bage singnaba laire ana phongdo ki ba du chumlaba ya bagi othok ba laire mangnai Manipur gi apun ba singa mati tamgi lau ubai yara pa mafam asidi hectare lakh 1.75 ne masigi manungda yuria sinada ba singi panglo uriba lafum asina hectare lising omputra mapan romne lau pan ba yadan laire ba ising thumjin dun laire ba mafam dana hectare kun gani pane Mamagi makada organic farming tawriba urea sinada balofom ne hectare lising tarit samanga romni Manipur gi apun belau unari balofom masih punna hectare lising marfu samanga yaudrabani masih matak telofom kya da jum sajin ba school factory lalu lidik tawfom na singba maya sengkut kibana hariba lau unari balam asi pixel laklabani hariba lam masih dalengak ne recommend tawa sang da urea asi saibada bag lakh 2.41 rom tamak sanggane Indian Army na multi-nation military exercise ta sarguyaga dore. Indian Army ki person sani na sabak contingent amara sera pangto kathurba multi-nation military exercise ta sarguyaga dore. Zaba 2021 aina khangnariba military exercise asida China amasung Pakistan ki army no observer sing ona sarguyaga ne. Exercise aduda China amasung Pakistan ki maike degi masing yamdaba army ki officer group sing na observer oina saruk. Yagadabani Russia ki nesni de September ahum dagi taraga taruk phabu ki manungda Zafat lising ani kun matoi asi pangtho kadabani military exercise adu saruk yagadur balebak sing di Russia, India, Myanmar, Indonesia, Sri Lanka, Uzbekistan, Vietnam, Turkmenistan, Tajikistan, Mongolia, Serbia, Kyrgyzstan, Armenia, Belarus, Nepal, Kazakhstan asina sing mane Zafat 2021 hariba Russia ki military makalasi lebaga dogi armed force ki theater level exercise ki manungda mane hariba military exercise makalasi maru oina lalo wasing mai pakna thengna pa amadi mayok na bangam na bagi damakta operation sataba da jumpham oiba mane European amsung South Asian lamdam sing ki lebak kyamaram exercise samada jawna na bagi damak sign tawkhre hariba exercise asida naga regiment ki drop sing yawba battalion group amasu sarugya ga dori military exercise asida saruk yari palibak singi marakta military amading haksel gi hiram singda amara amagi mateng pangna bwa sakso lobi nagadawri ana defense ministry ki statement amala bangdorakle masigi tamag India ki contingent adu akan ba training chathaba loikre lalo mapung phana mayuk naduna laksin bangam na conventional operation kyasu military exercise asida satharagani aire US military helicopter San Diego manaki samudra da kaikre US Abraham Lincoln dagi paket kiba US ki military helicopter ama San Diego panak talaiba samudra gi ising da kaidun tasin krane US na bina ngasi phongdora kare Navy statement adu ki matungene helicopter adu da tong kiba military person abadi crew members sing adu kanana ba rescue operation chathagre Roden fighter na pai kiba Mi-60S helicopter adu San Diego gi samudra mapan dagi nautical mile 60 rom da maklap pa samudra gi sarukta au kiba August 19 ka mathoi gi na bidang waram Pungmari makharom tarak pada kaiduna tasin kibani ahli USK Pacific Fleet na Twitter da phangtora ke mi kan magi sathar ba rescue operation atu da tongan ba coast guard sing navy air amsung surface asset camera su sinari aina Pacific Fleet ke statement atu da phangdoke adopa pau amadana Manipur dagi ani Lahore janda fare ngasi Karbi Anglong district da Manipur dagi mi ani heroin number 4 gram sadruni fuga taruka kona na fare Makoya di Sandel district dagi makoya di Sandel district dagi and haukip sahi kunra amsung Sosanpur district dagi let kola sahi ni fuga taret surapa makoya ni si Mahendra Bolero ama MN01S1680 tong laga lakpane Bogazan sub division ki manung channel iba Lahore jan check post check to bada bhabane makoya dagi phangliba heroin number 4 adu international market lupa Kodi mari rongi oigani aire aroi beda content asigi maroi ba pau khara asiba pau dam jaiba Manipur local news YouTube channel amati Facebook page asedagi yengbiri bopuna mapathaga sari channel asida tomda kanara badi subscribe to be subscribe to be like and share to be so ka be group number po amakhana thaga sari